Manipur da lairiba political party khudingmakki luchingbassing India ge Prime Minister Narendra Modi ga unanaba Manipur lengang amadi Manipur ge governor na sinbiyu haina opposition political party taragi luchingbassing na ngasi Manipur ge governor Anusuya Uike da memorandum ama pisinduna taksinkhre. Memorandum pisinbagi thauram aduga mari lengna Manipur ge hana chief minister oiramba CLP ge leader Okram Ibobina hai Manipur da thokliba irang asi tha taruk helaba fauba Manipur lengakna ngasi fauba warushin ama purakpagi mami tadri. Irang asi athuba matamda loishina ba hotnabada ruling party amadi opposition party anigi 𝗍𝗓𝗡𝗧𝗧 punna phaminaduna solution ama purakna ba hotnaba mathautai. Hauzik aikoi politics sanabagi matam nate lengak pariba BJP party na thokliba irang asigi matangda khana nainaba India gi Prime Minister Narendra Modi Manipur da laknaba hotnabiyu Prime Minister na Manipur da laklaba matungda Manipur da lairiba political party khudingmakki 𝗍𝗓𝗡𝗧𝗧 unaduna hauzik thokliba irang asigi matangda khana nainaba pami loinana PM na Manipur da lakpa ngamloi haiba leiragasu aikoi punna Delhi da chatuna thokliba irang asigi matangda karamna warushin ama purakani haibagi khana nainabagi matam lengak pariba BJP government na sinbiyu. Ngasi opposition political party tarana Manipur ge governor unaba chatluba asi Prime Minister unabagi ayaba pibinaba memorandum ama pisinba chatpani haiki. Nakalamaromda hana lang thabal ACG MLA oiramba veteran politician Okram Joy gi mathakta masak khangdaba miyoi kharana social media da aki akhang pirakpabu opposition political party tarana akan mamongda condemn tawi hainasu ibobina phongdoki khana bayaba khana matungda karino khoi state sida khoi tawgudabse laibak thiba thokhiba thodoksi police tha taruk hele tare changhele sibauda solution amata khoi yengjabada udaba manipur se kamai tawrga shanti hanjalakadage akhoi manipur se peace हाइबतारे शांति पांबा मणिपुर लेबा प्रजा सेक्शन खुदिंग मक्से हुजिक फाउजिदा था तरुक हेलाबा तरे चंगहेलाबसि सिफाउदा करिगुंबा अमता अखोइगी फ्यूचर शांति लाक्ननबगी लंबी से लेरिबा स्टेट गवर्नमेंट सीना प्लान अमा याद प्रसु याद plan in the sense faminariba tauminariba hujing yanadaba haisira misunderstanding lainaba haisira community ani se masigi leadersing so called masi faminanaba wari sananaba waroishin nama purunabagi masigi solution ji purunabagi lambi yat pesi yudaba mamang da hogiba kayarta sigumbagi achouchaba issue ka manipur thorok matamda manipur da leiriba political party mayam pullaga tatminaraga ushalapung haptani on all issues 2001 thokiba adudagi manipur da ibu sai palinge da thokiba loina haitare ko madu loina mak political party mayam pullaga solution mani koi yam toina haijabani manipur sarkar gi wairiba ruling government ruling party da all political party meeting kauraga khanase je to kau go birakte issue se solution ba pam da ba la khangdre pam dri maksu yam henmangadra adun madugi thabu to biraktrabina akoi 10 political parties na meeting tawraga khanraga akoi upai leitadna honorable governor da akoi gi constitutional head ta approach tawraga masigi political party punama obu aduga stakeholder punama kawraga issue solution na bonna view sathi porpi haibani